Loyalam E-PAO tabi bakutima po hitram susmitana namitangi pau pizari ahan da barkada headline. Lilong Bazar Faoduna Chatliba National Highway 102 HAYENGDEI Matam Kaktana Bandh chatharagani haina JAC na phongdorakli. Ngasi Assembly Mifamna Supplementary Demand for Grant 2025-26 yenaba leitana Department Nifumapangi punna lupa koti lisingani ga chatret yankhaitaret pass tawkhrei. Bazar size mamang chahidagi hantarakpasi nungaite IDP singi kaitholiba senfam asi hengatpa mathau tai haina mega chandana phongdorakli. Pau sanamna pijari. Lilong Bazar Faoduna Chatliba National Highway 102 HAYENGDEI Matam Kaktana Bandh chatharagani haina JAC na phongdorakli. Lilong Bazar amasung masigi akoibada haukiba chahi lisingani kunmathoidagi afaba thaknaba ising phangdana lairakliba asigi matangda Chief Minister yauna mari leinaba singda kayarak hana haijarabasu ngasi phawa tabiba leitrei maramaduna hayeng March 13 gi numidang waram pung 5 dagi hauna Lilong Bazar Faoduna Chatliba National Highway 102 da matam kaktana bandh gi khongjing chatharagani haina JAC gi maiketigi phongdokrei. Lilong Bazar amasung masigi akubida leriba jaga singda matam sangna afaba thaknaba ising phangandana leirakliba asigi matangda Lilong Bazar gi akubida leriba club organization mapana pulaga semkhiba JAC na sinduna ngasi Lilong hainong makhongna pangthokhiba paugi mifam amada JAC gi convener Aziz Lamin na haikibada langak na hokhiba chahi lisingani kunmathoidagi yumthong khuding afaba thaknaba ising phangangani haina Manipur gi tongan mafam singda Jal Jeevan Mission gi makhada thorang kaya pakekhrei adubo Lilong Bazar amasung usoi popi gi akobida leriba mafam sing asidadi miyamda afaba thaknaba ising ningthina phanganaba thorang amata paikhapa leitri Lilong dagi wangjing Phawa NHIDCL na National Highway 102 pakthok chawthoklibani haiduna mafam asida leramba isingi pipeline punamak khawkiba chahi lisingani kunmathoida loktopi khrei nahongna pipeline sing tingduna hairiba mafam asida ising phanganaba thorang sing pakhanaba mari reneba singda kayarak hana taksilabasu tabi belaitrei chaliba tha asigi ahum dasu Chief Minister Thobal DC amasung mari reneba singda memorandum pisinduna haijarabasu kanaba phangrei maramaduna tang 13 gi numidang wairam pung 5 dagi Lilong Bazar Faoduna Chatliba National Highway 102 da matam kaktana bandh gi khongjang chathagani haiki. Ngasi Assembly Mifamna Supplementary Demand for Grant 2025-26 yenaba leitana Department Nifu Nipan gi punna lupa koti lising ani ga chatret yankhaitaret pass tawkhrei. Manipur Legislative Assembly gi ngasi gi mifamna Supplementary Demand for Grant 2025-26 ki oina tongan ba Department Nifu mapan gi punna lupa koti lising ani ga chatre yankhaitaret hen ba senfam yenaba yauduna pass tawkhrei. Department singadugi manungda Finance Department gi oina lupa koti chani panga nifutaret henwiki senfam oiduna ahen ba senfam khwaidigi yamna hapa department oiri. Public Health Engineering Department gi oina lupa koti chahunga nifutaret henwiki senfam haptuna khwaidigi ayamba anishuba department ori. Lupa koti chani ga taret henwiki senfam haptuna Health and Family Welfare Services Department na khwaidigi yamna henba senfam hapa department ori. Ngasigi mifam aduda house ki luchingba Chief Minister Y Kaktana senba chahi lisingani kolhumdoi kunmari amadi kunmanga gi finance account volume 1 amadi 2 house thamki masida sunatana Comptroller and Auditor General of India na piba senba chahi lisingani kolhumdoi kunmari gi state finance report yauna tongan ba report singsu house thamki tungda Chief Minister Yumnam Kaktana Appropriation number 1 Bill 2026 House Puthoki Amaromda IDP singi oina lupa koti chatreka kuntramari kaithokduna thamliba senfam asi khara hengar hanabagi apambasu opposition gi MLA K Megachanda da phongdokhrei ngarang Manipur Legislative Assembly Mifamna Supplementary Demand for Grant 2025-26 Chief Minister Y Kaktana puthokibani loinana ngasi ayuk pung 13 da Assembly gi mifam hek hawbaga demand asi yanaba leitana pass tawki chathariba 12 suba Manipur Legislative Assembly gi 3 suba mifam asina sabha gi member nongthombam birena ngasi digi tha asigi 13 phawba suti ni rakhi loinana MLA Paulilal Haukimna ngasi digi tha asigi 13 phawba suti ni rakhi haina Speaker TA Sitabradana sabha thamki MLA anigi suti pibada ngasigi sabagi mifamna ayaba pikhi Maitei Singh ST list yahonabagi demanda ST list yaukraba communities singa debate tawnabagi maram leite haina WMC na phongdorakli Maitei Singh Scheduled Tribe ki list yahongadabani haiba demand asigi matangda ST list hana chankraba atopa communities singda
maru oina state asida leriba community singa debate tawnaba natraga negotiate tawbagi maram leite haina wa maitai council na thadorpa cherola mana hari cherola sina makhatana haribana lebak asida leriba manipur gi indigenous maitai singe apunba missing asi lakh tara tare romtani hariba figure asi kukizo group natraga naga population gi apunba missing dagi henna masing yamdaba phurub amani maitai sing asi hindu oribasu masagi maihorol dagi chanarakpa tradition aduga hakthena na mari lenaba amasung madubongang na chana ba honariba phurub amani lai harau banatraga saru khamuna chingba maitai gi oina pangthokpa ngalingai matamdagi chanaraba nat ki oba thoram singda lairik laisu haidaba maitai sing phawba maibigi khuthangda spiritual guidance sing adu ngak na chali masina takpadi maitai sing asi ngalingai matamdagi chanaraklaba spiritual tradition gi adu hojiksu lengdana leri haibani maitai sing asi tara nipan suba chahi chada Hinduism na lakhrabasu nat ki oina leriba thazaba adu adumak hujiksu mangnana leri ngasi su maitegi yum thong kudimakta yumgi kha amasung nongchuk ki kachinda lining thosana mahigi senglama pham ama thamduna ira thongni ribani maitai singasi manipur gi valley region khaktada confined tawraga leiba maramna lamdam asida demographic amasung political pressure leptana hengalakliba asida maitai singi tungi laibak asi tambangamdaba amasung identity crisis ki aruba phibam ama mayonare maramaduna lewak asida leriba miyush maru oina manipur da leriba community singna maitai miyangi legitimate oiba aningba apamba sing aduna ayat apan pidana ba appeal tawri maitai singna changsiliba struggle asi community amatagi mayokta nate struggle asi aikhoigi angang sing amasung tungda lakhdaba mirrors tingi security dignity amasung future gi damaktani hari West Bengal da thabak phangdriba youth sing thagi oina lupa listing amaga changa allowance pirgani haina Mamta Banerjee na phangdorakli West Bengal da pangthokdoriba assembly mikhal gi mangoina na state adugi chief minister Mamta Banerjee na class 10 pass tawraba thabak to thiriba naha sing makhoi masana masagi tungi laibak lepchabada mating pangnaba chaliba march tha asidagi hauna thagi allowance oina lupa listing amaga changa piragani haina longthokre chief minister asina makhatana haikibida class 10 pass tawraba masagi chahi kunma thoidagina nifu fawbada leiba nupa macha amasung nupi macha singna march 3 tagi hauna hariba allowance ki senfam asi piba horagani allowance ki senfam asigi schedule gi matung ina april thadagi piba hogani haina tharang tarambani adubu khudaktagi piba horagani haina Mamta Banerjee na wafam asi lakthokibani hauzik mahi masing tamliba scholarship natana atopa scheme singi khudong chaba amata phangdriba youth singna hariba allowance ki senfam asi phangani West Bengal da class 10 pass tawraba chahi kunma thoidagi nifu fawgi manungda leiriba nupa macha amasung nupi macha youth singi masing asi charakna miyoi crore amaromni state government ki maikai dagidi youth sing thabak pinabagi thorang kaya amasu leptana paikhali masina maram oiraga West Bengal da thabak phangdabagi masing asi chada nifuda hanthare state adu da charakna mioila nifurom skill training pikre makoi sing adugi manungda lakh tara romdi thabak pikre migrant workers singna masida interest lerabadi makhoisu hariba khudong chaba asigidamakta apply toba yagani khoi handakta su ikui kuidana Zut industry da miyo lising tararom training tawkhre loinana hariba miyosing adu thabak loina pikre lawmi singi oina su tha khudingi lupa lising tara piri haiki budget ke size mamang chahidagi hantharak pasi nuaite IDP singi kaitholiba senfam asi hengapa mathau tai haina mega chandra phangdorakli State ki oina chaliba senba chahi lisingani kuntaru ki puthokliba budget ki size asi mamang chahi lisingani khulmanga kuntaru ki budget ki size gi hena pitharakpa oibana peningai oide IDP singi oina kaitholiba senfam asiju chana de haina ngasi assembly the general discussion on budget 2026-27 opposition leader ke mega general phungdokrai ngasi gi inglisingani kuntaru ki budget discussion aduda kemega chandrana house ki pungni chingsiladuna haikibada state asida tangai fadana pakhakadaba thabak thoram sing asiga chana bawadi mamang chahi ki budget tagi hadaki budget asiga chauna khenare IDP singe oina lupa crore chatre ka kuntra mari kaitholiba asisu khara hengat haningi senfam asina IDP singe pakhakadaba thabak thoram sing asiga chana bawatkani hau ki bachahi lisingani kolhumdoi gi me ahumda thoklakiba irang asina maram oiraga IDP singe oina yumkai amang ata thokiba makhoi gi
activity amasung business kaya mangkhiba tikadar singi gari amasung machinery kaya mangta khiba sing asigi report police chap chana leribani hairiba sing adugi compensation matik chana piba haibasi state government ke responsibility ni aduna idp gi kaitholiba senfam asi konagini haiba thazade lambi thong sembaga mari lenana lupa crore chamapan ga tara mari kaitholiba asisu chana de state asida sem sagada lambi thong kaya leri haina house ki poni chingsingki Religion gi namada political mileage amadi divide and rule policy tobiganu haina KCP apunmana fundorakli English ngani kolhumdoi gi me ahumdagi tatharakliba maitei kuki conflict asina sokhalaba IDP sing hauji phawa aseng mamayumda hanjinba ngamdana leiringi cherak asida Manipur government na achan miran naiba mongda religion nga mari lenana nakal na makhaki thabak thoram kaya paikhalaliba asi khudakta lepkadabani haina aina thingkraba lalanglum kanglaipak communist party apunwagi publicity secretary gi thopuriba punsirol maitei na khuyek piduna press thadorokpa cherol asina hairi Cherolasina hai maitei ekhoigi ina lining laison tawpham laisang kaya kukina thugai ba amadi changhandaba singna kaya tawriba asi maitei ekhoigi di horokpam muthapaga pangkhakni chahi lising ani hena puwari ga sagonaduna laklaba maitei phuruki lining laison tawpham oiriba maru eba laifam kaya mangta khaliba asi sengwa sagatpagi step ti na thairalga Maitei kuki conflict da akai atoi thokraba Maitei Christian Church khaktamak achoba budget ama semduna nauna sengwa sagaliba honaringai asi honarakliba asi kanglei cha singna yengdun leiba ngamloidaba thawongni hari Jorasina hai thawong asina maram oiraga ireicha singi achoba khanghaudaba tension ama lakladuna iho ama lakloi haninga leite sengwa sagarpagi khongthang lakliba asi nakal animaki penaba tawbiyu natrabadi maheu langpok thorakani haibasi haimamba thokloi maitei khunagi hawrapham oiriba kaubru ipagi laifamlen asi karamba phibamda lairi haibasi hauzik paliba Manipur government na khangadabani asida sunatana kongwa maru laifamlen thangjing laifamlen morek Kondong Larembi imagi laifamlen sing asi karamba phibamda lairi haibasi Manipur government na achan miran naidana akai atoi thokraba laifamlen sing sengwa sagatpagi thabak thoram sing asi nakal animaki punna pakhaminaba achumba khongthang oigini hari Moidang poktagina new kaithaman bi phawda leriba illegal industrial units sing March taramari phawgi manungda thingzindrabadi National Highway 37 thingzilagani haina CM da memorandum bisingkhrai Manipur lengakna moidang poktagi new kaithalman bi phawda leriba illegal industrial units sing March taramari phawgi manungda athingba thamlaktrabadi maikai asomgi khunja singna National Highway 37 thingzilagani haina Jackson wa thamlakhrai ngasi moidang pok khulen Women Society General Secretary and Priya Lakshmi na khudek piduna Manipur gi Chief Minister Yumnam Khenchanda Hiramasigi matangda memorandum ama pisingkhre hari Chief Minister da pisinkiba memorandum aduda moidang pok khulen amadi kaithalman bi hariba mafam sing asida leriba illegal stone crushing nungtakpham brickfield chekon sing asida miyeng changsingbiyu hariba industrial unit sing chalairiba asi Violence of the Air Prevention and Control of Pollution Act 1981 amadi Factories Act 1948 ki wangmadani CJM ki korna hariba industrial unit taret ki mapu singi mathakta mangjawnana lokhakadaba wafam kaya thamlabasu ngasi phawba chalaiduna leri masina maram oiraga miyoi kaya gi pusida haksel gi oiba khudongchadaba amadi local singda akaiba pire angang sing sor honba ngamdre lawmi sing makhoi gi chathok hantharaklei hiram asiga mari lenana authorities sing tumina leshili karigumba mari lenaba authority na lakliba March taramari fawgi manungda thabak pakhalak taragadi kudaktagi National Highway 37 asi thingzilagani hari mitop khara khakna landarakpada thengnaba ngamdraba MLA Minister Singbu miyamgi luchingbo ina lophom thokpra haina ZFD na phongdorakli Census Tawdringai NRC chana handuna mitop khadoksi haiba Chief Minister yaungna MLA Minister singna kiriba karigino mitop khara khakna landarakpada thengnaba ngamdraba MLA Minister singbu miyamgi luchingba oina lophom thokpra haina Just and Fair Delimitation JFT ki convener Dizendran Ingombam na phongdorakli
Loinana census teitonaba haizabada yadabagi fal athubada uba phanglagani haina Jackson warol thamnakli. Wafam asi ngasi lengakna India pumbada April thadagi pangthonaba siliba census asi matam khara yeithoknabagi matangda JFT na mafam kayada paring naina chathaduna miyamda mikok thibagi matangda wakhal tahanaba mifamgi manung chana ngasi Imphal West District ki Hairangoi thong awang maibam lekai da leba community hall da chathakiba khananabagi mifamda mahakna phongdokibani. Mahakna hai mapalamdagi narol da jangsilakiba mitop miyancha singna lamdam asigi miyambu sananing mamongda sanaduna lakli. Masida natana mitop miyancha singna thengkhang kayada yellow purup singda landaduna laklaba maphawbada ngasigi lengak asina karisu tawba ngamdana leiringai cherak asida handa pangthokadoriba mikok thiba asida niyam kaina mikok thikiba tarabadi mireicha singna yellow purup sing lamdam asidagi muthanabo honarakpada ekhogi luchingba singna kari thodang lawba ngamgani haloinana Haukiba chahi lisangani kolumdagi me ahumdagi hauduna ngasi phawba mapalamdagi narol da changsilakliba illegal immigrants singna yellow purup singda landaduna micham miyam kaya ama halaklaba phawbada lengak asina karisu tawba ngamdana leri Loinana lamdam asiki yellow purup sing kange hairabadi lamdam asidagi mitop hana khandokpa amadi lamdam asida NRC natraga masiga manaba chana kanglon ama chatharaba matungda state asida census tawbana lengak amadi masiga mari lenaba singna sinba ngamdriba asigi nungi wahan to karino lamdam asida mitop khandokpagi thabak chathadrabadi mitop singna landarakani habigi akibet laitabagi ra habisi jingnadaba ngamde hari arobada marueba paw amuka na pizari Lilong Bazar Faoduna Chatliba National Highway 102 Hayengdegi Matam Kaktaba Bandh Tharagani haina JAC na phongdorakli. Ngasi Assembly miphamna Supplementary Demand for Grant 2025-26 yenaba leitana Department Nifunipan gi puna lupa koti lisangani ga chatre angkhitare pass tawkhre. Budget ki size mamang chahidagi hantharakpasi nungaite IDP singi kaithoriba senfam asi hengatpa mathautai haina mega chandana phongdorakli. Matang asida loyalam E-PAO na namitangi pau pibil lezare tabiri ba khudimako amuka hana khurumjari.